ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯁꯥ ꯃꯁꯥꯗ ꯊꯦꯡꯅꯈꯤꯕ ꯀꯤꯕ ꯊꯧꯗꯣꯛ ꯈꯔ ꯆꯦꯅꯦꯜ ꯑꯁꯤꯅ ꯋꯥꯔꯤ ꯃꯆꯥ ꯑꯣꯏꯅ ꯁꯦꯝꯗꯣꯛꯆꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯕꯤꯁꯥꯟ ꯀꯧꯖꯩ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯃꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕ ꯀꯂꯝꯕꯤꯌꯥ ꯀꯣꯂꯦꯖ ꯑꯣꯐ ꯅꯔꯁꯤꯡꯗ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯒ ꯅꯔꯁ ꯇꯝꯕ ꯂꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯊꯤꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯀꯌꯥ ꯑꯃ ꯌꯥꯎꯖꯔꯕꯁꯨ ꯊꯕꯛꯇꯤ ꯈꯜꯂꯛꯈꯤꯗꯦ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯔꯣꯕꯤꯟꯁꯟ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯔꯣꯕꯤꯟꯁꯟꯒ ꯑꯩꯒ ꯑꯩꯈꯣꯏꯅ ꯇꯝꯃꯨꯔꯤꯕ ꯂꯥꯏꯟ ꯑꯁꯤꯗ ꯊꯕꯛ ꯐꯪꯃꯜꯂꯛꯇꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯑꯒ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯔꯨꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯡ ꯆꯥꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯏꯆꯦ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯈꯤ, "ꯕꯤꯁꯥꯟ, ꯅꯈꯣꯏ ꯑꯗꯨꯗ ꯁꯨꯝ ꯂꯩꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ, ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯅꯈꯣꯏꯒꯤ ꯊꯕꯛꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯏꯆꯦꯅ ꯉꯥꯡꯅꯔꯒ ꯂꯩꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯃꯥꯟꯅꯕ ꯔꯣꯕꯤꯟꯁꯟꯒ ꯑꯩꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯏꯆꯦ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯊꯕꯛ ꯑꯗꯨꯁꯨ ꯑꯊꯨꯕꯗ ꯖꯣꯏꯟ ꯇꯧꯅꯕ ꯍꯣꯠꯅꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯔꯦꯟꯠ ꯑꯃ ꯖꯒꯥ ꯑꯗꯥꯏꯗ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯀꯌꯥ ꯏꯐꯪ ꯐꯪꯉꯝꯈꯤꯗꯦ꯫ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯒꯗꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯔꯦꯟꯠ ꯑꯃ ꯐꯪꯉꯝꯃꯤ꯫ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯃꯅꯨꯡ ꯈꯔ ꯆꯪꯉꯒ ꯌꯦꯡꯕꯗ ꯏꯁꯥꯗ ꯀꯔꯤꯅꯣ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯈꯤ꯫ ꯌꯨꯝ ꯑꯗꯨꯁꯨ ꯃꯊꯛ ꯃꯈꯥ ꯑꯣꯏꯅ ꯁꯥꯏ꯫ ꯃꯊꯛꯇꯅ ꯌꯨꯝꯕꯨ ꯂꯩꯔꯒ ꯃꯈꯥꯗꯅ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒꯗ ꯂꯩꯅꯕ ꯀꯥ ꯃꯆꯥ ꯑꯃ ꯂꯧꯔꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕꯔꯣꯝꯗ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯍꯦꯛ ꯆꯪꯉꯛꯄꯗꯁꯨ ꯀꯥ ꯈꯨꯗꯤꯡꯃꯛ ꯂꯥꯏꯒꯤ ꯄꯣꯁꯇꯔ ꯉꯥꯛꯇ ꯊꯦꯠꯂꯝꯃꯤ꯫ ꯇꯣꯏꯂꯦꯠꯀꯤ ꯀꯥ ꯐꯥꯎ ꯂꯥꯏꯒꯤ ꯄꯣꯁꯇꯔ ꯉꯥꯛꯇ ꯊꯦꯠꯂꯤ꯫ ꯌꯦꯡꯕꯗꯁꯨ ꯏꯁꯥꯗ ꯀꯤꯕ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯒꯨꯍꯥ ꯑꯃꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩ꯫ ꯑꯩꯅꯁꯨ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯏꯁꯤꯡ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯕꯗ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗꯤ ꯑꯃꯣꯠ ꯑꯀꯥꯏ ꯂꯤꯛꯂꯤ ꯕꯣꯇꯜꯒꯨꯝꯕ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯕꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯑꯗꯨꯅꯗꯤ ꯑꯩꯉꯣꯟꯗ, "ꯚꯥꯏ, ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯊꯤꯔꯒꯨꯝꯁꯤ, ꯏꯕꯥꯅꯤꯈꯛ ꯂꯩꯕꯒꯤꯕꯨ ꯌꯥꯅ ꯌꯥꯅꯕ ꯑꯦꯗꯖꯁꯠ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯁꯤꯜꯂꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ "ꯍꯣꯏ ꯚꯥꯏ, ꯌꯦꯡꯉꯁꯤ" ꯈꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒ ꯊꯕꯛ ꯀꯥꯕ ꯍꯧꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯖꯔꯒꯁꯨ ꯊꯕꯛꯀꯤ ꯃꯇꯝꯗꯤ ꯃꯥꯟꯅꯔꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡꯗ ꯗ꯭ꯌꯨꯇꯤ ꯇꯥꯏ꯫ ꯑꯩꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯗ꯭ꯌꯨꯇꯤ ꯇꯥꯔꯒꯅ ꯃꯥꯅ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯗ꯭ꯌꯨꯇꯤ ꯇꯧꯔꯨꯔꯒ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯅ ꯒꯝ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ, "ꯚꯥꯏ, ꯅꯪ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯆꯠꯇꯣꯏꯔꯣ? ꯍꯧꯖꯤꯛꯐꯥꯎ ꯆꯠꯇ꯭ꯔꯤꯕꯣ?" ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯇꯦ꯫ ꯑꯩꯁꯨ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯍꯨꯡꯇꯣꯛꯑꯒ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯃꯤ꯫ ꯑꯩꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯁꯨꯛꯈꯨꯝ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯇꯧꯕꯇꯕꯨ ꯋꯥꯁꯔꯨꯝ ꯑꯗꯣꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯕꯒꯤ ꯁꯥꯅꯤꯜ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯈꯨꯝꯃꯜꯂꯛꯇꯕꯗꯒꯤ "ꯀꯔꯤꯅꯣ ꯁꯤꯕꯨ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ" ꯍꯥꯏꯗꯨꯅ ꯋꯥꯁꯔꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯉꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯣꯝꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯎꯔꯝꯈꯤꯗꯦ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯗꯁꯨ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯀꯧꯔꯝꯃꯤ꯫ ꯃꯥꯁꯨ ꯁꯨꯛꯈꯨꯝ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯥꯡꯗꯣꯔꯛꯑꯒ ꯐꯦꯟꯁꯤꯡ ꯋꯥꯜ ꯑꯗꯨ ꯆꯣꯡꯉꯒ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯏꯐꯤꯡ ꯐꯤꯡꯅ ꯇꯨꯡꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯡꯇꯣꯛꯈꯤꯕꯒꯤ ꯅꯣꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯨꯔꯥꯟꯕꯒꯨꯝꯕ ꯆꯪꯉꯤꯕꯖꯥꯔ ꯈꯟꯗꯨꯅ ꯋꯥꯁꯔꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯈꯥꯔꯤꯕ ꯐꯦꯟꯁꯤꯡ ꯋꯥꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯈꯣꯡ ꯀꯥꯡꯈꯠꯂꯒ ꯌꯦꯡꯉꯝꯃꯤ꯫ ꯈꯥꯔꯤꯕ ꯐꯦꯟꯁꯤꯡ ꯋꯥꯜ ꯑꯗꯨꯁꯨ ꯄꯨꯡꯋꯥꯡ ꯋꯥꯡꯅ ꯈꯥꯗꯦ, ꯑꯩꯒꯤ ꯊꯕꯥꯛꯀꯤ ꯆꯥꯡ ꯂꯦꯛꯃꯨꯛꯇꯅꯤ꯫ ꯐꯦꯟꯁꯤꯡ ꯋꯥꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯃꯤ ꯂꯩꯅꯗꯕ ꯑꯁꯨꯛꯄ ꯌꯨꯝ ꯑꯃꯁꯨ ꯂꯩ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯃꯈꯣꯏ ꯑꯁꯥꯏꯗ ꯂꯩꯕ ꯃꯊꯣꯡ ꯆꯥꯗꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤꯅ ꯈꯟꯗꯨꯅ ꯏꯁꯥ ꯏꯇꯣꯝꯇ ꯋꯥꯈꯜ ꯐꯥꯊꯖꯔꯒ ꯏꯃꯥꯟꯅꯕ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯇꯝꯃꯤ꯫ "ꯚꯥꯏ, ꯉꯁꯥꯏ ꯑꯩꯗꯤ ꯅꯪ ꯊꯕꯛ ꯆꯠꯇ꯭ꯔꯤꯕꯣꯏ ꯅꯤꯡꯗꯅ
ꯑꯩꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯇꯣꯝꯗ ꯋꯥꯔꯤ ꯄꯨꯡꯁꯥꯗ ꯁꯥꯔꯒ ꯂꯩꯔꯨꯔꯦ꯫ ꯑꯗꯨ ꯅꯪꯗꯤ ꯊꯕꯛ ꯆꯠꯈꯤ ꯂꯩꯔꯝꯃꯤ꯫ ꯋꯥꯁꯔꯨꯝ ꯑꯁꯤꯁꯨ ꯃꯤꯑꯣꯏ ꯑꯃ ꯆꯪꯉꯝꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯟ ꯈꯔ ꯇꯥꯏ꯫ ꯌꯦꯡꯉꯨꯔꯒꯅ ꯀꯅꯥꯁꯨ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯑꯗꯨ ꯚꯥꯏ, ꯀꯣꯟꯅꯗꯤ ꯐꯦꯟꯁꯤꯡ ꯋꯥꯜ ꯑꯁꯣꯝꯗ ꯃꯤꯒꯨꯝꯕ ꯑꯃ ꯆꯣꯡꯉꯒ ꯆꯠꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯚꯥꯏ, ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯑꯩꯉꯣꯟꯗꯁꯨ ꯅꯪꯅ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯤꯉꯩ ꯍꯦꯛ ꯍꯦꯛ ꯇꯧꯔꯤ, ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯏꯃꯥꯟꯅꯕ ꯔꯨꯕꯤꯟꯆꯥꯟꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯔ ꯀꯤꯒꯟꯗꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯕꯥꯅꯤ ꯑꯀꯤꯕ ꯋꯥꯔꯤ ꯁꯨꯝ ꯍꯧꯗꯣꯛꯅꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯀꯤꯖꯔꯅꯤ ꯈꯟꯗꯨꯅ ꯏꯕꯥꯅꯤꯃꯛ ꯋꯥ ꯈꯔ ꯊꯩꯗꯣꯛꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯕꯣꯏꯅꯥꯎ ꯍꯥꯏꯗꯅ OTꯗ ꯂꯩꯕ ꯃꯩꯇꯩ ꯃꯆꯥ ꯑꯃꯁꯨ ꯈꯪꯅꯔꯛꯈꯤ꯫ ꯕꯣꯏꯅꯥꯎ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕ ꯑꯁꯤꯁꯨ ꯃꯇꯣꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯗꯨ ꯄꯨꯂꯞ ꯂꯧꯁꯤꯜꯂꯝꯃꯤ, ꯂꯨꯄꯥ 10,000ꯗ ꯌꯥꯅꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯌꯥꯝꯕ ꯕꯣꯏꯅꯥꯎꯅ ꯑꯍꯤꯡ ꯑꯃꯗ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯍꯧꯗꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯅꯈꯣꯏꯗꯤ ꯃꯈꯣꯟꯁꯤ ꯇꯥꯗꯕ꯭ꯔꯥ? ꯒꯨꯍꯥ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯏꯁꯤꯡ ꯀꯟꯕꯒꯤ ꯃꯈꯣꯟ ꯇꯥꯏ꯫ ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯉꯕꯅꯤ, ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯔꯨꯕꯤꯟꯆꯥꯟꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯀꯅꯥꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯒꯨꯍꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯁꯤꯁꯨ ꯑꯃꯣꯠꯄ ꯏꯁꯤꯡꯅꯤ, ꯀꯅꯥꯅꯕꯨ ꯏꯁꯤꯡ ꯑꯁꯤ ꯀꯟꯕꯤꯗꯣꯔꯤꯒꯦ? ꯃꯅꯨꯡꯁꯤꯗ ꯎꯆꯤꯒꯨꯝꯕ ꯇꯥꯁꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯤꯉꯩ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯆꯧꯕ ꯄꯣꯠꯁꯛ ꯑꯃ ꯖꯣꯝ ꯂꯥꯎꯅ ꯆꯣꯡꯊꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯏꯁꯥꯗ ꯂꯣꯏꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯇꯨ ꯆꯣꯡꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯏꯌꯥꯝꯕ ꯕꯣꯏꯅꯥꯎꯅꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯅꯈꯣꯏꯁꯨ ꯇꯨꯝꯍꯧꯔꯣ, ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯒꯁꯨ ꯉꯁꯤꯗꯤ ꯈꯥꯡꯖꯜꯂꯣ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯤꯀꯞ ꯊꯣꯔꯛꯄꯗꯒꯤ ꯇꯣꯏꯂꯦꯠ ꯔꯣꯝꯗ ꯌꯥꯝꯅ ꯆꯪꯅꯤꯡꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯀꯅꯤ ꯈꯟꯕꯗꯗꯤ ꯏꯁꯥꯗ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯕ ꯃꯅꯨꯡꯗ ꯊꯣꯛꯆꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯧꯅꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯒꯨꯍꯥ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯤꯗꯨꯅ ꯌꯦꯡꯉꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯇꯣꯏꯂꯦꯠꯇꯒꯤ ꯍꯦꯛ ꯊꯣꯔꯛꯄꯗ ꯏꯌꯥꯝꯕ ꯕꯣꯏꯅꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯒꯨꯍꯥ ꯂꯩꯔꯤꯕ ꯑꯁꯨꯝꯅ ꯃꯃꯤ ꯁꯥꯃꯤ ꯃꯁꯝ ꯃꯅꯥ ꯊꯥꯗꯔꯒ ꯅꯨꯄꯤ ꯑꯃ ꯆꯪꯈꯤ꯫ ꯅꯈꯣꯏꯁꯨ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯎꯔꯒꯗꯤ ꯃꯁꯤ ꯃꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯔꯨꯕꯤꯟꯆꯥꯟꯒ ꯑꯩꯒꯁꯨ ꯃꯐꯝ ꯑꯗꯣꯝꯗ ꯌꯦꯡꯗꯅ ꯌꯦꯡꯉꯤ ꯍꯥꯏꯖꯟꯅꯔꯒ ꯅꯨꯄꯤ ꯑꯃꯗꯤ ꯆꯪꯈꯤ ꯍꯥꯏꯗꯨꯅ ꯏꯌꯥꯝꯕ ꯕꯣꯏꯅꯥꯎꯗ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯑꯩꯅ ꯗ꯭ꯌꯨꯇꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯌꯨꯝꯗ ꯊꯣꯛꯈꯤ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯈꯔ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯈꯤ꯫ ꯀꯔꯤꯅꯣ ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯤꯅ? ꯑꯩ ꯂꯥꯛꯄꯇꯪꯗꯤ ꯉꯥꯏꯔꯝꯃꯒ ꯏꯔꯦꯟꯖꯅ ꯆꯠꯀꯦꯗꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯍꯌꯦꯡ ꯊꯣꯛꯈ꯭ꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯥꯟꯅꯗꯤ ꯀꯤꯔꯁꯨ ꯀꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯏꯇꯣꯝꯇꯒ ꯑꯣꯏꯔꯦ, ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤꯖꯔꯝꯃꯤ꯫ ꯋꯥꯁꯔꯨꯝ ꯑꯗꯣꯝꯁꯨ ꯐꯅ ꯆꯪꯅꯤꯡꯉꯒꯁꯨ ꯆꯪꯉꯝꯗꯦ꯫ ꯑꯩꯁꯨ ꯆꯥꯛ ꯉꯟꯅ ꯆꯥꯊꯣꯛꯑꯒ ꯍꯌꯦꯡ ꯌꯨꯝꯗ ꯀꯨꯝꯈꯤꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯌꯥꯝꯕ ꯕꯣꯏꯅꯥꯎꯅ ꯂꯩꯔꯝꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯩꯒꯤ ꯁ꯭ꯋꯤꯆ ꯕꯣꯛꯁ ꯑꯗꯨ ꯇꯦꯛ ꯇꯥꯛ ꯅꯝꯃꯒ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯖꯔꯛꯄꯗꯒꯤ ꯋꯥꯈꯟꯗ ꯃꯁꯤꯗꯤ ꯇꯨꯝꯁꯤꯜꯍꯧꯔꯒꯦ, ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯌꯣꯝꯁꯤꯜꯂꯒꯦ ꯈꯟꯗꯨꯅ ꯐꯃꯨꯡꯗ ꯆꯪꯉꯒ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯍꯨꯔꯥꯟꯕꯒꯨꯝꯕ ꯆꯪꯉꯤꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯆꯪꯉꯒ ꯍꯦꯛ ꯌꯦꯡꯉꯨꯒꯦ ꯈꯟꯕꯁꯨ ꯏꯁꯥꯗ ꯀꯤꯖꯔꯝꯃꯤ꯫ ꯃꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯈꯔ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯔꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯨ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯀꯨꯝꯃꯛꯈꯤ꯫ ꯑꯁꯨꯝꯅ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯗꯥꯏ ꯃꯈꯣꯏ ꯑꯅꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯕꯥꯅꯤꯁꯨ ꯂꯥꯛꯑꯅꯤ, ꯑꯥꯗ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄꯗꯁꯨ ꯃꯕꯥꯅꯤꯗꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯌꯧꯔꯛꯈꯤ꯫ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯍꯥꯞꯄꯤꯔꯛꯈꯤꯕ ꯏꯆꯦ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯏꯁꯨꯛ ꯁꯣꯛꯑꯒ ꯌꯦꯡꯕꯗ ꯀꯤꯖꯩ, ꯅꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕ꯭ꯔꯥ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯆꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯌꯥꯅ ꯌꯥꯅꯕ ꯃꯇꯝ ꯈꯔꯒꯤꯅꯤ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡ ꯇꯣꯂꯣꯞꯁꯨ ꯁꯨꯝ ꯄꯤꯛꯁꯜꯂꯛꯄꯗꯒꯤ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯀꯌꯥ ꯑꯃ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯕꯥꯅꯤꯅ ꯌꯥꯎꯈꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯈꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯂꯣꯝꯗꯒꯤ ꯏꯕꯥꯏꯍꯣꯏꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯑꯝꯃꯤ꯫ ꯏꯕꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯚꯦꯟ ꯑꯃ ꯊꯤꯕ ꯂꯥꯛꯈꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯂꯣꯝꯗꯒꯤ ꯄꯥꯎ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯦꯜꯂꯛꯈꯤ꯫
ꯃꯗꯨꯗꯤ ꯀꯣꯚꯤꯗ-19 ꯀꯟꯁꯤꯜꯂꯛꯏ꯫ ꯅꯈꯣꯏ ꯌꯨꯝꯗ ꯊꯣꯔꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯊꯨꯅ ꯊꯣꯔꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯈꯣꯏꯗ ꯌꯨꯝꯗ ꯊꯣꯛꯅꯕ ꯇꯧꯔꯁꯤ, ꯀꯣꯚꯤꯗ-19ꯁꯨ ꯀꯟꯁꯤꯜꯂꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯕꯥꯏꯒꯤ ꯃꯃꯥꯟꯅꯕꯒꯤ ꯒꯥꯔꯤ ꯚꯦꯟ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯃ ꯂꯧꯔꯝꯃꯤ꯫ ꯒꯥꯔꯤ ꯚꯦꯟ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯏꯕꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯈꯨꯗꯛꯇ ꯂꯧꯕ ꯒꯥꯔꯤꯅꯤ, ꯀꯣꯟꯅ ꯂꯝꯕꯦꯟꯗꯒ ꯒꯥꯔꯤ ꯑꯁꯤ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥꯒꯅꯤ, ꯅꯣꯡ ꯅꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯈꯔ ꯊꯧꯅꯈꯤꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯛꯃꯟꯕꯗꯒꯤ ꯍꯌꯦꯡ ꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯌꯨꯝꯗ ꯍꯌꯦꯡ ꯆꯠꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯆꯩ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯈꯣꯏꯅ ꯊꯣꯔꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯀꯣꯚꯤꯗ-19ꯒꯤ ꯃꯄꯥꯟꯂꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤ ꯆꯪꯉꯛꯄ ꯃꯇꯝ ꯈꯔꯒꯤ ꯊꯤꯡꯉꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗꯁꯨ ꯏꯕꯥꯏꯅ ꯌꯦꯟ ꯂꯩꯔꯛꯏ, ꯌꯦꯟ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯌꯦꯟ ꯃꯄꯨꯝ ꯑꯃ ꯁꯦꯝꯕ ꯁꯥꯕ ꯇꯧꯔꯤꯉꯩ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯥꯏꯗ ꯐꯪꯕ ꯌꯨ ꯈꯔꯁꯨ ꯏꯕꯥꯏꯅ ꯂꯧꯔꯨꯔꯒ ꯃꯈꯣꯏꯗꯤ ꯌꯨ ꯊꯛꯄ ꯍꯧꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅꯁꯨ ꯑꯩꯕꯨ ꯀꯧꯁꯤꯜꯂꯛꯑꯒ ꯌꯥꯝꯅ ꯉꯥꯡꯉꯛꯈꯤ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯂꯥꯡꯉꯤꯕꯗꯤ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯕꯥꯏ ꯍꯣꯏꯗ ꯇꯞꯅ ꯇꯞꯅ ꯋꯥ ꯉꯥꯡꯉꯨ, ꯌꯨꯝꯕꯨꯅ ꯁꯥꯎꯔꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯏꯕꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯇꯣꯏꯂꯦꯠ ꯂꯣꯝꯗꯒꯤ ꯏꯕꯥꯏ ꯑꯃꯨꯛ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯕꯥꯏꯒ ꯃꯕꯥꯅꯤ ꯈꯣꯟ ꯀꯟꯅ ꯀꯟꯅ ꯋꯥ ꯉꯥꯡꯅꯔꯛꯄ ꯃꯈꯣꯜ ꯑꯃ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒꯅꯁꯨ ꯃꯕꯥꯅꯤꯁꯤꯕꯨ ꯀꯩꯗꯧꯅꯔꯕꯖꯥꯠꯅꯣ, ꯑꯃꯨꯛꯇ ꯆꯪꯉꯨꯁꯤ ꯍꯥꯏꯗꯨꯅ ꯏꯕꯥꯏ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯕꯗ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯏꯕꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯃꯁꯥꯗ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕ ꯃꯈꯩ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯇꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨ ꯉꯥꯎꯕꯒꯤ ꯇꯧꯔꯤꯅꯤ ꯈꯟꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯃꯁꯥꯗ ꯂꯥꯏ ꯇꯣꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯁꯥ ꯐꯥꯗꯨꯅ ꯂꯥꯛꯁꯤꯜꯂꯝꯃꯤ꯫ ꯏꯕꯥꯏꯅꯁꯨ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯅꯝꯃꯒ ꯊꯅꯝꯃꯤ, ꯑꯩꯅꯁꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯐꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯥꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯕꯁꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯑꯃꯃꯝ ꯂꯥꯛꯇꯅ ꯏꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯄꯨꯛꯁꯦ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯟꯅꯕ ꯔꯣꯕꯤꯟꯆꯥꯟꯒꯤ ꯃꯌꯨꯝꯒꯤ ꯃꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯏꯃꯥꯟꯅꯕ ꯔꯣꯕꯤꯟꯆꯥꯟꯒꯤ ꯕꯣꯕꯣꯛꯁꯤ ꯂꯥꯏꯇꯤꯟꯒ ꯁꯝꯅꯕ ꯃꯥꯏꯕꯤꯅꯤ꯫ ꯔꯣꯕꯤꯟꯆꯥꯟꯒꯤ ꯕꯣꯕꯣꯛꯅꯁꯨ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯒꯨꯍꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯥꯏ, ꯒꯨꯍꯥ ꯑꯗꯨꯗ ꯆꯦꯡ ꯃꯔꯨ ꯈꯔ, ꯃꯩꯇꯥꯟ ꯈꯔ, ꯂꯥꯗꯔ ꯀꯔꯤꯅꯣ ꯍꯥꯞꯄꯒ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯐꯪ ꯑꯐꯪꯕ ꯊꯤꯔꯒ ꯒꯨꯍꯥ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯏꯕꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯅꯈꯣꯏꯅ ꯊꯥꯗꯣꯛꯀꯗꯕ ꯃꯐꯝ ꯑꯗꯨ ꯑꯣꯟꯅꯔꯦ, ꯃꯗꯨꯗ ꯅꯠꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯃꯤ ꯂꯩꯅꯗꯕ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯕꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯀꯌꯥ ꯂꯥꯛꯈꯤ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒꯁꯨ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯃꯛꯈꯤ, ꯑꯩꯅ ꯉꯁꯥꯏ ꯇꯣꯏꯂꯦꯠ ꯆꯪꯉꯨꯕꯗ ꯃꯤ ꯂꯩꯅꯗꯕ ꯌꯨꯝ ꯑꯁꯣꯝꯗꯒꯤ ꯅꯨꯄꯤ ꯑꯍꯨꯝꯈꯛ ꯊꯣꯔꯛꯑꯒ ꯑꯩꯕꯨ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯒ ꯖꯒꯣꯏ ꯉꯥꯏꯍꯥꯛ ꯁꯥꯃꯤꯟꯅꯔꯝꯃꯤ, ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯥꯏꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯖꯒꯣꯏ ꯁꯥꯁꯤ ꯅꯨꯄꯤꯁꯨ ꯂꯩ ꯍꯥꯏꯔꯛꯄꯗꯒꯤ ꯆꯪꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯚꯤꯗ ꯈꯔ ꯅꯦꯝꯃꯛꯄꯗꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯧꯅꯔꯒ ꯑꯃꯨꯛ ꯊꯣꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯏꯆꯦ ꯑꯗꯨꯅꯁꯨ ꯀꯣꯟꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯖꯒꯥ ꯑꯗꯥꯏꯗ ꯃꯤ ꯂꯩꯅꯗꯕ ꯌꯨꯝ ꯑꯍꯥꯡꯕ ꯑꯃ ꯂꯩꯕ꯭ꯔꯣ? ꯃꯗꯨꯒꯤ ꯌꯨꯝ ꯑꯍꯥꯡꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤ ꯍꯥꯏ꯫ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯍꯧꯔꯤꯗꯣ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯈꯟꯖꯜꯂꯨꯔꯒꯁꯨ ꯏꯁꯥꯗ ꯍꯧꯖꯤꯛꯇ ꯄꯨꯀꯤꯗ ꯀꯤꯖꯔꯝꯃꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯃꯔꯨꯞ ꯑꯁꯤꯅ ꯍꯌꯦꯡ ꯃꯥ ꯃꯁꯥꯃꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯪꯗ꯭ꯔꯤꯉꯩ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛꯇ ꯊꯥꯕꯤꯔꯛꯎ, ꯑꯥꯗ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯇꯥꯃꯤꯟꯅꯖꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯌꯥꯝꯅ ꯋꯥꯅ ꯋꯥꯔꯤ ꯑꯁꯤ ꯁꯦꯝꯖꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯋꯥꯔꯤ ꯑꯁꯤ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯅꯁꯨ ꯊꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯝꯗꯣꯛꯆꯕ ꯃꯇꯝꯗ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯖꯗꯦ꯫ ꯃꯊꯪꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯍꯥꯞꯄꯤꯔꯛꯄ ꯃꯇꯝꯗ ꯆꯦꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯋꯥꯆꯦꯞꯀꯨꯝꯕꯗ ꯏꯔꯒ ꯊꯥꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫